ꯅꯍꯥꯛꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯃꯨꯛ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ. ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ. ꯑꯅꯧꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯟꯅ ꯇꯧꯁꯤꯟꯕꯤꯌꯣ. ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯂꯩꯖꯔꯦ. ꯁꯤꯒ ꯖꯣꯡꯆꯥꯛꯀ ꯃꯤꯃꯤꯒ ꯁꯤꯡꯖꯨ ꯑꯃ ꯂꯩꯖꯔꯦ. ꯑꯗꯨꯒ ꯀandala ꯊꯣꯡꯕ ꯃꯍꯤꯅ ꯁꯤꯒ ꯂꯩꯖꯔꯦ. ꯑꯗꯨꯒ ꯂꯐꯨꯊꯔꯣ ꯏꯔꯣꯟꯕ ꯖꯣꯡꯆꯥꯛꯀ ꯁꯤꯒꯅ ꯑꯉꯥꯟꯕ ꯐꯨꯠꯄ ꯂꯩꯔꯦ. ꯑꯗꯒꯤ ꯁꯂꯥꯗꯅ ꯕꯤꯠ ꯁꯂꯥꯗ ꯂꯩꯖꯔꯦ ꯃꯌꯥꯝ. ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯗ ꯈꯤꯇꯪ ꯀꯠꯆꯈ꯭ꯔꯒꯦ. ꯁꯤꯒ ꯂꯥꯏꯒꯤ ꯀꯠꯆꯔꯒꯦ ꯃꯌꯥꯝ. ꯑꯗꯨꯗꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ. ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯠꯇꯗ ꯈꯣꯡꯊꯥꯡ ꯑꯃꯠꯇꯗ ꯆꯠꯃꯤꯟꯅꯁꯤ. ꯑꯃꯅ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯍꯤꯡꯃꯤꯟꯅꯁꯤ. ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ. ꯑꯍꯥꯟꯕꯗ ꯏꯟꯁꯥꯡ ꯃꯍꯤꯁꯦ ꯍꯩꯖꯤꯟꯖꯔꯒꯦ. ꯃꯍꯤꯅ ꯁꯤꯒ ꯂꯩꯖꯔꯦ. ꯑꯗꯣ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤ ꯂꯣꯏꯅ ꯆꯥꯕ ꯉꯝꯃꯣꯏ. ꯌꯣꯡꯆꯥꯛꯀꯅꯤ. ꯌꯣꯡꯆꯥꯛꯀꯤ ꯃꯊꯦꯜ ꯑꯣꯏꯅ ꯇꯧꯔꯦ. ꯁꯤꯒꯅ ꯌꯣꯡꯆꯥꯛꯀ ꯂꯐꯨꯊꯔꯣꯒ ꯏꯔꯣꯟꯕ. ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯕꯗꯤ ꯉꯝꯖꯔꯣꯏ. ꯌꯥꯝꯃꯤ ꯌꯥꯝꯅ. ꯈꯔ ꯆꯤꯡꯁꯤꯟꯒꯦ. ꯌꯣꯡꯆꯥꯛ ꯃꯤꯃꯤ ꯁꯤꯡꯖꯨ. ꯂꯐꯨꯊꯔꯣ ꯏꯔꯣꯟꯕ. ꯍꯥꯎꯋꯦ ꯏꯔꯣꯟꯕꯁꯦ. ꯌꯥꯝ ꯍꯥꯎꯋꯦ ꯀandala ꯊꯣꯡꯕ. ꯄꯣꯠꯄ ꯆꯥꯊꯣꯛꯑꯒ.
Somehow is jongchak mathel sama là jongchak cái Lafhutharo gặp mấy rồi lá jongchak singju mày gặp tao là sosma sih cái manin kana hảo em ya kandala baru dah bilang
Maya injang mày kitang lem. Ichinausing chaba loirabanina kananaba taurasi. Mayam mathanggi blogda amuk unarasi. Ichinau mayamna aigi channel-sibu like, share, comment tabio. Anauba ichinausing oiragana subscribe hana tausanbiro. Adudi mathanggi blogda amuk unarasi. Ichinau mayambu amuka hannai koknona khuramjari mayam. Bye.